India-Myanmar border fencing Khabagi Thabak Paikhatlakliba Asi Khak Yaba Ngamloi Anthony Pawasi Kangleipaki Maira Pause dagi Loukhrabara India Lengang na Indo-Myanmar gingam khay paring sambal khana bagi Thabak Paikhatlakliba Asi Yaba Ngamloi Amade tumina yengduna laithokloi haina Bharat Lengang na Santigi wari sanariba Nagaland gi lalaglob NSNIM gi Army Chief oibada natana Chatharagliba Naga Santi wari asigisu coordinator gi famsu puriba Anthony Ningkhang na haikhre Wafam asi East Mozo Media ga akhanana unaba mada mahang na phongdokhibane mahang na makhata na phongdokhibada India Lengang na India amade Myanmar gi ngamkhaida miyam na maningtam na chathok chasin tawbada asuk yam na kiriba si karigino masimak India Lengak ta hangba wahang ne paukhumsu India Lengang na pigadavane Hauzik reason asida oiragliba phibam asida naga miyam na tumina khak laithok loidavane hauzik oiriba phibam asi naga miyam na awaba matamni haina laithokpagi mahutta isorna piba khwaidagi khudong saba mani haina lawbaga loinana praja miyam na su khudong saba asi mangal loidavani haikhe mahangna makhata na hai manipur gi yumthang nariba Myanmar da military lengak sasan chathagibana Leiba kaduda tangdu laita dabagi phibam ama matam sangna leirakpa amade Manipur da thokliba kanglup ki lalsida naga miyam na choba thodang lauduna hai riba reason asida ingtapa hanjilaknaba amade tangdu laitaba phibam ama purangnaba honabada laupham thokpa thodang adu naga luchingba singna laugani haina su phongdokhi haire relief camp da leiba Meeoi ani Pukhrida Taduna Siraga Leiramle Pawasi Kangleipaki Maira Pause dagi Loukhrabara Imphal West District ki Wangoi Police Station ki manungchan na Hiangthang Kamikhya Pemton College ta hangliba relief camp da leiriba Meeoi ani Hiangthang Pukri asawbada siduna Leiramle haire siduna Leiramlaba Meeoi ani adude Churachandpur gi Singhatagi housingna relief camp asida leirakhiba Nongmaithem Bolhen sahi 53 apokpa leikhidraba El Ibomsa amade Kaithel Manbi Kaithel dagi Johnson sahi 32 apokpa Sembau kawi haire Meeoi ani asi ngarang nungthil pung 3:30 rom taba matamda Hiangthang Pukri asawbada Taduna Siraga Leiramba thengnarakhiba Makhoi ani matau karamna siramlibano Haiba khangba ngamdre adubu yu ngaubadagi isingda tasenduna sibo oigani hainadi singnare asiba hakchang mari leinaba police na forensic science ki kangbuga loinana thaudok thokphamdagi laukhatlaba matungda post mortem gi damak rems ki mokta thamkhre haire Koutruk Khulgi Nongthakki Sarukta drone ani Paisillakhre drone singasina Khunjasingi Leipham photograph Loukhrabara Haiba Chingnari Pawasi Kangleipaki Maira Pause dagi Loukhrabara Ngarang numidang pung 8:30 rom taba matamda Imphal West District ki manungsana leiriba Koutruk Meeoi Khulgi Nongthakki Sarukta thangnana leiriba Harauthel National Sports University gi naknaba chingyang parengda sariba kuki terrorist ki bunker rom dagi drone ani Paisillakhre drone ani aduna Koutruk Meeoi Khulgi Nongthakki Sarukta nemna paitharaktuna pungkhai muki matam koipai paiduna khulsingi mi leinariba maphamsing photograph lawbagi thabak chathakre haina singnare Khunja kayana pausi asida phongdorokpagi matung inade drone ani aduna Koutruk Meeoi Khulgi Nongthakki Sarukta paitharaklaga anem awang sanaduna koipai paiduna maigi mangal uba yumgi saruki mathaksingda paisinduna leikhe thawong adu Meeoi Khulsingi Leipham khangdongnaba drone adu da camera fit tawduna photograph lawbagi thabak chathaba oigani haina chingnabadagi hauji Khunjasing kari thokadagi haina mi paiba poknare drone ani adu chawrangna pungkhai amarom koipai paiduna leiramlaba matungda amugana Bethel Kuki Khullomda Paisillakhre haire panba yabadi Bethel Kuki Khulga naknana Harauthel National Sports University leiriba mafam asiga irap lamnadana CRPF ki camp amasu leiribane CRPF ki camp asida drone Paisillakpasing khangba ngamnaba anti drone jamar ama khenduna thamle haina Manipur gi Chief Minister na phongdokhiba leikhravane Khunja kayana phongdorokpagi matung inade CRPF camp mayada khilli hairiba anti drone jamar asi Mapung phana mathau tawribra amadi tawdabra haiba asi asengba khangba ngamdre ngarang drone Paisillakpa matam aduda anti drone jamar adu function tawduna leiringai matam oigani haiba sisu Khunja kayana pause asida phongdorokhe